Semai sungarang numida kuki kulai fiber lalu singa kunja singa kan mamong Nongmei Kapnakhre kuki kulai fiber sina yum ohum mai tu Tharamle haini pawas na hai ngarang numidang pung train thema khairom ta kum matam da semai turen manaki miyam picnic spot amoina longna riba sendi so gi hek mamang thang masuk ta leiba sing dei kulai matik sa na paiba kuki la lawu sing kum tharak pagaloena maitai khul sinda Nongmei Kapsin landa khibani haini Nongmei Kapsin lakpa du mafam adu ngak seniba kunja singa license Nongmei sing puthok tu na Nongmei Kapnakhi kuki kulai paiba sing adu Nongmei Kapna kum thara lo matung khul adugi yum ohum mai tharam khibani haini kuki kulai paiba sing adu kunja sing adu chaurangna pungkhai amurong khut thokna ro matung kuki kulai paiba sing adu mafam adu thadok tu sakhibani haini makha ta nanga se yu kunja singna thok thopung ge koyom fam sing da thibo humugi thabak sathabada kuki kulai paiba sing adu hundok lambo egene haina thajaba set ama phumagi loyana kapthok khraba tongan tongan mkhai Nongmei tokning ge azu phangba ngamle thawdok aduna maram oraga hoji kunja sing mi paina du lanjin nare sangai puni kanguna kunja sing mateng pangbu thabuk sathabi mahutta thawai hingna balanjin nariba kunja sing da aki akhang pibi thong chathare thong adugi mayok tanga se ipung apolom ta matamda kunja sing sangai police station da Thomjinkhre hairi sine bako haibadi akoina ga tawle na ga tawla anda moina fast ching dagi LMG khapthare na ta lawange aduga illuminating gan du khangbra hoi ai pai khalaga mai ngam bido adu tawga kape edana fasta adai markai khang de pa kapna re na adu hek kum ga moina changsil laga mai khara yum ani mai than ba daga bullet pan ba duna M16 ne aduga ama bullet am da pam duna AK ne ba adagi akoina moigi insas no maru tongning khule adagi insas tongning adagi AK47 adu SLR gi maru fange ba adu sing insas kai di kaino na pairoi ba naron pairoi ba moi army samar sol gumba CRP gumba na pairoi ne ba adagi maru moigi company gi maru du so military ne saba maru ne ba adu military gi maru du kamaina moina paino sine ba adu di moi plap yaw bantro hoi adu ne da koina no police station changi minister da chalu re koi police station dum lai